Gumbirne ising the lupaga like man. Wong Hawai Karaga. I would the Hawai Ashangbi. Karot Akhabi aduki mati kana re habi ai maru oina sugar wangkhat kanba chini gi saru wangkhat kanba miyoi singda aduki mati kana bapi asiga sab manana pong Hawai Ashangbi dasu yauriba machal sing asi Karot Akhabi de yauriba machal ga hairat mane maram adunabu mabani si punsingduna kangkhau natragana atoppa machal ama sema sabada aduki mati chunaba chanaba oribani Karot Akhabi da fiber vitamin C vitamin A folate potassium zinc amadi iron gi saruk yaure Karot Akhabi amadi Hawai Ashangbi na blood sugar level regulate tawbada natana anti inflammatory properties su yawe aduga cancer fighting property yawbana maram oiraga hakchang da aduki matik kanaba pi haiba yai Kangla adubu mathel asina kanghau ngoraga lafu iron basu mirai ba yadri Thao lâu đi engine thao thao lại chít tăng ra bộ khai cái đó bộ ôi bơm maram na cúp tơ là hấp chân là vậy, sớm na hấp chân giờ là vậy, maroi chứ hấp chân giờ là vậy, ta bây giờ mình đi từ pai khát là cái sớm na ta pai khát là cái khăng bôi cây bôi thao sa vậy chứ cúp chân vậy Asan po kaya man ba? Yaran na khan ba? Karot Akhabi, pong Hawai Ashangbi, morok atek pagi, sem saraba, mathela sima. Kuptar hangtok sare, hang asida, zara hekta, oro hekta, haijan jaba. Pathok ito ba? Kita ngai ba? Haijan jaba. Ulat na ito san ko. Habay lae. Matam gi mathel no Hawai Ashangbi gi kanaba Karot Akhabi gi kanaba morok atekpa asangba gi kanaba maroi napakti gi kanaba ni singba tongan ba lei otpa phajana thauduna namnaba gi damakta otpa marang kaina horiba phakpai asidagi maton khara thatcharaga making site lakshan jare toning ko khara yoksale phakpai khara ama toning ko khara ama umurok ama ngamu ama ngari khara Lafu na haksang da yanna angakpa makhal gi kanaba pi wet handahan ba haksang da sini gi saruk regulate tawba ngamdaba gi laina haksang gi i da tong da lu da yauriba phattaba sing sengdok hanba amadi regulate tawba da mateng pang khong hamba da nungai ganda ba miyoi sing gi su lafu sabana kanaba pi ana ga da ba thum gi chang yak pi de bi lai manang ngari set kai re hai ngari laksalle ngai ba ama hapa tu laksalle amu khara hapa ngari ngan ba punne ta laksalle ga ta lonja ba Eromba ni somna kanda mo median changsala ba da ot pa ajana ot pa khara bu kari tore na ga da ba thum gi chang khasik tang sai san jaba yak pi da bi lai hau bi lai ot pa tilhau mana khara nakupi khara maroi nakupi maroi tilhau mana mamang da panjakhriba lafu chabagi kanaba sing aduna su loidri kidney bu masamu phana thamba blood pressure regulate tawba i wat pagi laina ngak thokpa ngamba cholesterol na singba handahan ba ngambagi angakpa magun kaya marum yaure landing site yorobada ta paikhat charaga joro hekta haida saba totpa saba haujan jaba saba gi matang simadi miyam da uchchararoge loisin jarage miyam na video loiba phawba yengbiba adukimatik thagat chari wahang amatang hangjage thabi saba gi kanaba kari laibage habado comment ta phongdok piram